ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ ꯂꯝꯕꯤ ꯊꯣꯡ ꯂꯩꯇꯕꯅ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤ ꯑꯃ ꯋꯥꯒꯤ ꯁꯒꯥꯏ ꯁꯥꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯈꯨꯟꯖꯥꯁꯤꯡꯅ ꯄꯨꯔꯛꯈ꯭ꯔꯦ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯆꯪꯁꯤꯟꯕ ꯑꯃꯗꯤ ꯂꯝꯕꯤ ꯊꯣꯡ ꯐꯠꯇꯕꯅ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯂꯩꯕ ꯆꯤꯡꯃꯤ ꯀꯌꯥ ꯑꯋꯥꯐꯝꯗ ꯇꯥꯔꯤ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯂꯩꯕ ꯆꯤꯡꯃꯤꯁꯤꯡꯅ ꯂꯝꯕꯤ ꯊꯣꯡ ꯐꯠꯇꯕꯅ ꯒꯥꯔꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯗꯕꯅ ꯑꯋꯥꯕ ꯐꯤꯚꯝ ꯑꯃꯗ ꯈꯨꯟꯖꯥꯁꯤꯡꯅ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯉꯁꯤꯒꯤ ꯂꯩꯉꯥꯛꯅ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯅ ꯆꯤꯡꯃꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯄ꯭ꯔꯦꯁꯇ ꯐꯣꯡꯗꯣꯔꯛꯂꯤ ꯉꯔꯥꯡꯁꯨ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯋꯤꯁꯤ ꯚꯤꯂꯦꯖꯇꯒꯤ ꯑꯉꯥꯡ ꯎꯅꯅꯕꯒꯤꯗꯃꯛ ꯋꯥꯒꯤ ꯁꯒꯥꯏ ꯁꯥꯔꯒ ꯈꯨꯟꯖꯥꯁꯤꯡꯅ ꯍꯥꯎꯆꯣꯡ ꯄ꯭ꯔꯥꯏꯃꯥꯔꯤ ꯁꯦꯟꯇꯔ ꯇꯥꯟꯅ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤꯗꯨꯕꯨ ꯄꯨꯊꯣꯔꯛꯈ꯭ꯔꯦ ꯃꯔꯛ ꯑꯁꯤꯗ ꯑꯦꯛꯁꯤꯗꯦꯟꯇ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯁꯤꯔꯦ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯪꯒꯥꯏꯌꯨꯝꯐꯝ ꯄꯥꯔꯠ 1ꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 6 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯍꯣꯟꯗꯥ ꯑꯦꯛꯇꯤꯚꯥ ꯑꯃꯒ ꯃꯣꯇꯣꯔ ꯕꯥꯏꯛ ꯑꯃꯒ ꯊꯦꯡꯖꯤꯟꯅꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯑꯦꯛꯇꯤꯚꯥ ꯑꯗꯨꯗ ꯇꯣꯡꯂꯛꯄ ꯆꯍꯤ 5 ꯈꯛꯇ ꯉꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯐꯝꯗꯨꯃꯛꯇ ꯂꯩꯀꯟꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯁꯤꯛꯀꯤꯝꯒꯤ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯑꯁꯥꯝꯗ ꯃꯤꯑꯣꯏ 63,000 ꯗꯤꯁꯆꯥꯔꯖ ꯇꯧꯈ꯭ꯔꯦ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯋꯥꯡꯈꯠꯂꯛꯄ ꯂꯦꯞꯇ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯁꯥꯝꯅ ꯑꯍꯥꯟꯕꯗ ꯂꯩꯔꯤ ꯑꯅꯤꯁꯨꯕꯗ ꯇ꯭ꯔꯤꯄꯨꯔꯥꯅ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯑꯍꯨꯝꯁꯨꯕꯅ ꯃणꯤꯄꯨꯔꯅ ꯃꯔꯤꯁꯨꯕꯅ ꯅꯥꯒꯥꯂꯦꯟꯗꯅ ꯑꯣꯏꯔꯤ ꯆꯔꯒꯁꯤꯗ ꯁꯤꯛꯀꯤꯝꯒꯤ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ LK ꯁꯔꯃ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯀꯟꯅꯈ꯭ꯔꯦ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯤꯌꯥꯝꯅ ꯅꯨꯡꯅꯥꯡꯕ ꯄꯣꯛꯄꯤꯒꯅꯨ ꯑꯩꯍꯥꯛꯀ ꯅꯛꯁꯤꯟꯅꯔꯨꯕꯁꯤꯡ ꯇꯦꯁ ꯇꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯈꯤ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯁꯤꯛꯀꯤꯝꯗ ꯄꯣꯖꯤꯇꯤꯚ ꯀꯦꯁ 1,993 ꯌꯧꯔꯦ एक्टिव चामरी 34 लायेंदुना फकीबगी रेट रिकवरी 753 मियोय अहम सीखरे अमरोमद आसाम हौकिब नुमित हुमनी मियोय 2,000 लायेंदुना फबदगी डिस्चार्ज तौखिबगा लोइनना हौजिक फबद डिस्चार्ज तौखिबा 3,000 सूख्रे एक्टिव केस 12,000 लैरी हाइरी नागालैंड मियोय 15 नौना पॉजिटिव ओइबदगी पॉजिटिव केस 3,939 यौरे रिकवरी 215 एक्टिव केस 1,794 ने मेघालय नौना 85 पॉजिटिव ओइबदगी एक्टिव केस 963 लई 3 सीखरे मिजोराम पॉजिटिव केस 9 लई डिस्चार्ज 110 एक्टिव 130 हाइरे अरोइबद कंटेंट सिंग मरुइब पाउ खरा हासिब पाउदमजरिब मणिपुर लोकल न्यूज यूट्यूब चैनल अमदि फेसबुक पेज असिदगी यंगबिरिब पुनमक पुथागचरी लोइनाना चैनल असिना दोमदा कानरबदी सब्सक्राइब लाइक एंड शेयर तौब काउबिगनु पुनमकपु अमुका नाथागचरी।